ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯡꯒꯣꯜꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯄ꯭ꯔꯃꯣꯗꯇ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯦ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯩꯇꯩ ꯂꯤꯄꯨꯟꯗ ꯈꯨꯠ ꯊꯥꯕꯗꯤ ꯃꯩꯇꯩꯗ ꯈꯨꯠ ꯊꯥꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯄꯣꯄꯤꯒꯤ ꯄꯩꯁꯥꯅ ꯅꯦꯛꯂꯒ ꯈꯨꯠ ꯊꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏ ꯇꯣꯛꯍꯧ ꯍꯥꯏꯅ ꯄ꯭ꯔꯃꯣꯗꯅ ꯍꯥꯏꯈ꯭ꯔꯦ ꯄꯨꯟꯁꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗꯅ ꯁꯨꯝ ꯀꯥꯞꯂꯛꯇꯨꯅ ꯃꯤ ꯁꯨꯝ ꯍꯥꯠꯂꯛꯂꯕꯗꯤ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯇꯥꯕꯅꯤ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯇꯞꯇꯥꯖꯌꯟꯇꯅ ꯍꯥꯏꯔꯛꯂꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯄꯥꯛ ꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ North East Windona Sandok Numidangi Pau Ming Tabidi Singbu ꯆꯟꯃꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ngasi ayuk pung 3 minute tara rom tabada Imphal West District ki manung chanba Lamphel Police Station dagi nongsup lomda kilometer 3 rom chatlaga Langol da leiba NIT amasung Siza Hospital gi marakta Maitei Lipun gi Luching Purel mayang lambam promote masakhang daba khulai paiba mioi kharana nongmai round taruk lom kapsinduna hatnaba honaramle adubu masada asokapan amata yaudana samnada hinghaure chahi yankai taruk lom suraba promote apokpa leikidraba gauro chingmairong Mamang Lekai de Guinea, Mangasi Ayu Pung Tare Taba Matamda, Langol de Leba, Maitei Lipungi Officer Pangtokadaba, Mifam Ama Yaunaba Masagi Bolero, registration number MN05A7410 da Lakpane, Bolero Adu Mahagi driver, Lokrapam Joni J Kuntaruk Apopa Lekijaba L Okena Thorakpane, Mamangi passenger sita promote na Tonglaga Zoni na Thoraga Lakpada, Gari Aduna NIT ki get Hendorakpa Amadi, says a hospital Yojingegi Lamlongi Marakta, says a hospital lomdagi thorakpa car amagi maningdagi nomai ran taruklom kapsilambani hari nomai maru sing ado back seat ki mapa body da amadi thongi mingsel da palaga oiromda fogdofam leirami karigumba promote na back seat ta tonglamlabadi soidana khudong tiba nanglamba yai nomai kapsilamliba masak khangdaba mioi sing ado higok machugi car amada lakpani driver 𝗟𝗘𝗘𝗣 phongdorapagi matung ina car adugi driver amasung maningda famliba mioi adu fimuna machin khumi tupi afanba amamam upi sakhangdaba sing aduna nomai kapsil lamba adudagi haidorakpa maruna lambigi nakanda leiba grocery dukan amagi shutter amasung walda maru ohongi panfam leirami dukan adugi mapuna sungnu awang leikaidagi ngangom sana khombagi machanubi NG Puja sei kuntareni maksu kaksingi relief camp ta leirambadagi Langol de nauna grocery dukan hangmani thaudok adugi pau phongbaga Lamphel Police Station gi team langtuna yengsilaki police ta thaudok thokfamdagi 9mm gi kapthokraba tongning mari phangba gamki forensic science laboratory gi mobile team amasu thaudok thofam da lakjuna crime scene adu yengsilaki hauzik makidi promote pu hatnaba honoriba adu kana kanano karigidamak tawbano haibadu khangba ngamdri Lamphel Police Station na thaudok adu gi matangda case ama register tawduna thesinba haukre Malem asida khundaminariba Maitei akhoi amata oina punsinduna apunba Manipur gi saktam kannaba honaringai cherak asida ngasi ayuk ikhang khanghaudana Maitei Lipun gi thopurel amadi thomida masakhangdaba khulai paiba singna nomai round kaya kapsinduna khutharapagi thawang asi Maitei kangluf amadi apunba Manipur gi saktamda singnarakpani haina Maitei Lipun gi thopurel mayang lambam promote na phongdokre ngasi Langol Maitei lekai da leiba Maitei Lipun gi office ta pangthokiba paugi mifam amada wafam asi phongdokladuna promote na hai haukiba me ahumdagi haukiba irang asida Maitei Lipuna mangzil thaduna chingi napomda leiriba Maitei khun kayada ahing yaraituna awaba kaya mayuknaduna khun ngakpada saruk yaduna lakli marak asida Maitei Lipuna loriba thodang asida pendaba amadi yaningdaba kari leibadagi nomai kapsinduna hatke tauribano ngasigi thodok aduda isa sokhaudrabasu imung manungi mioi singnadi mipaiba amadi pakhatba adumak fauri ngasi chatarakiba thodok asi ekhoi masalgi marakta oirabadi topiro karigumba popi thabada chenaba singna insilaga sel thadaduna neklaga thokal lamba oiramlabadi lemna tharoi hauzik lomi singi lorok thamatam oibana Maitei Lipungi sinmi sing lobukta mai onsinduna leiba matamni loinana thogliba thodok asi makhatana
ꯅꯁꯥꯅ ꯈꯪꯅ ꯇꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯃꯣꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦ 3ꯗꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯩꯗ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯖꯕꯒꯤ ꯂꯥꯟꯖꯪꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯀꯟꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯕꯗ ꯃꯁꯤ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯁꯤꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯗꯕꯨꯗꯤ ꯀꯩꯁꯨ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯣꯏꯗꯁꯨ ꯄꯥꯈꯠꯄ ꯑꯀꯤꯕꯁꯦ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯅꯈꯣꯏꯅ ꯊꯥꯔꯤꯕ ꯈꯨꯠꯁꯤ ꯃꯩꯇꯩ ꯀꯥꯡꯂꯨꯞꯇ ꯊꯥꯕ ꯈꯨꯠꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯁꯤ ꯊꯨꯒꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯄꯣꯄꯤꯒꯤ ꯄꯩꯁꯥꯅ ꯅꯦꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯤꯕ ꯍꯥꯏꯕꯁꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯒꯗꯤ ꯅꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯗꯕ ꯐꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯧ ꯎꯕꯁꯤ ꯉꯥꯛꯅꯅꯕꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤꯕ ꯃꯅꯨꯡꯁꯤ ꯑꯣꯏꯕꯅ ꯊꯕꯛꯁꯦ ꯈꯔ ꯍꯦꯟꯅ ꯆꯤꯟꯕꯅ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯅꯣ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯁꯪꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧ ꯎꯕꯁꯦ ꯍꯦꯛ ꯎꯕ ꯍꯧꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯤꯖꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯏꯔꯒꯗꯤ ꯇꯧꯅꯒꯨꯝꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯂꯩꯐꯝ ꯈꯪꯉꯣꯏ ꯅꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯁꯤꯗ ꯇꯣꯍꯧꯔꯣ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯌꯥꯝ ꯇꯦꯟꯕ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯝ ꯊꯤꯒꯠꯂꯛꯀꯅꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯃꯈꯣꯏ ꯑꯗꯨꯅ ꯇꯧꯅꯗꯕꯤꯗ ꯃꯣꯏꯅ ꯍꯟꯗꯣꯛꯄ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯄꯨꯟꯁꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗꯅ ꯁꯨꯝ ꯀꯥꯞꯂꯛꯂꯕ ꯃꯤ ꯁꯨꯝ ꯍꯜꯂꯛꯂꯕꯗꯤ ꯆꯦꯡ ꯄꯨꯔꯒ ꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯕꯗꯤ ꯅꯣꯡꯃꯩꯅ ꯁꯤꯡ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕ ꯁꯛꯁꯄꯥ ꯇꯞꯇꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕ ꯂꯧꯀ꯭ꯔꯥꯛꯄꯝ ꯖꯌꯦꯟꯇꯅ ꯍꯥꯏꯈ꯭ꯔꯦ ꯗꯥꯏꯂꯣꯛ ꯇꯧꯁꯤ ꯍꯥꯏꯔꯤꯉꯩꯗ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯂꯛꯂꯕꯗꯤ ꯀꯔꯤ ꯗꯥꯏꯂꯣꯛꯅꯣ ꯀꯔꯤ ꯁꯥꯟꯇꯤꯅꯣ ꯃꯩꯇꯩꯅ ꯂꯥꯎꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯔꯟ ꯁꯩꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯇꯞꯇꯥ ꯖꯌꯦꯟꯇꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯁꯣꯃꯥꯅꯟꯗꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯇꯞꯇꯥꯅ ꯍꯥꯏ ꯃꯣꯔꯦꯗ ꯏꯆꯝ ꯆꯝꯅ ꯂꯝꯇꯨ ꯁꯦꯡꯖꯔꯤꯕ SDPOꯕꯨ ꯀꯥꯞꯊꯔꯛꯇꯨꯅ ꯍꯥꯠꯈ꯭ꯔꯒ ꯀꯝꯗꯧꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯩꯇꯩꯅ ꯆꯤꯡꯗ ꯀꯥꯕꯁꯨ ꯌꯥꯗꯦ ꯂꯧ ꯂꯣꯛꯄꯁꯨ ꯌꯥꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯅ ꯀꯥꯞꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯅ ꯇꯞꯇꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯄꯨꯟꯁꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯁꯦ ꯌꯥꯗ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯃꯦꯊꯥꯔꯗꯒꯤ ꯀꯥꯞꯄꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯩꯇꯩ ꯆꯤꯡꯗ ꯀꯥꯈꯠꯄꯁꯨ ꯌꯥꯗ꯭ꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯁꯝꯅ ꯀꯥꯈꯠꯍꯟꯗ꯭ꯔꯤ ꯑꯁꯨꯝ ꯀꯥꯞꯊꯔꯛꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯇꯤ ꯇꯧꯔꯤ ꯗꯥꯏꯂꯣग ꯇꯧꯅꯗꯤ ꯀꯥꯞꯊꯔꯛꯏꯁꯤ ꯀꯔꯤ ꯗꯥꯏꯂꯣꯒꯅꯣ ꯂꯥꯟ ꯃꯅꯨꯡꯒꯤ ꯇꯧꯗꯣꯏ ꯗꯥꯏꯂꯣग ꯑꯁꯤꯃꯛꯇꯕꯨ ꯗꯥꯏꯂꯣग ꯃꯅꯨꯡꯗꯕꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ꯭ꯔꯅꯦ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯛꯑꯕꯅꯤ ꯅꯣꯡꯃꯩꯗꯨꯗꯤ ꯁꯝꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯆꯦꯡ ꯄꯨꯔꯕꯗꯤ ꯑꯩꯈꯣꯏ ꯐꯧ ꯃꯍꯨꯠ ꯁꯤꯟꯅꯗꯦ ꯆꯦꯡ ꯄꯨꯔꯕꯗꯤ ꯆꯦꯡ ꯃꯍꯨꯠ ꯁꯤꯟꯒꯅꯤ ꯃꯩꯇꯩꯕꯨ ꯆꯠꯊꯦꯟꯕ ꯃꯩꯇꯩꯕꯨ ꯑꯣꯠꯄꯤꯔꯦ ꯀꯗꯥꯏꯗ ꯑꯣꯠꯄꯅꯣꯁꯨ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯑꯗꯨꯝ ꯁꯥꯟꯗꯣꯛꯄꯅꯤꯅ ꯁꯝꯅꯔꯒ ꯑꯩꯈꯣꯏꯕꯨ ꯁꯥꯟꯇꯤꯅ ꯂꯥꯎꯕ ꯃꯇꯝꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯟꯁꯤꯜꯂꯒ ꯃꯣꯔꯦꯗ ꯂꯩꯖꯔꯤꯕ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯂꯝꯗꯨ ꯁꯦꯡꯖꯔꯤꯕ ꯏꯚꯟ SDPO ꯑꯣꯏꯕ ꯁ꯭ꯅꯥꯏꯄꯔꯅ ꯊꯣꯝꯃꯒ ꯍꯥꯠꯂꯒ ꯀꯔꯝꯕ ꯁꯥꯟꯇꯤꯅꯣ ꯑꯩꯈꯣꯏꯅ ꯂꯥꯎꯗꯧꯔꯤꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯥꯎꯒꯗꯧꯔꯤꯕꯁꯤ ꯃꯤ ꯀꯌꯥꯅꯣ ꯑꯁꯤ ꯍꯥꯠꯇꯅ ꯊꯨꯝꯆꯥꯏ ꯀꯔꯝꯕ ꯁꯥꯟꯇꯤꯅꯣ ꯂꯥꯎꯒꯗꯧꯔꯤꯁꯤ ꯇꯧꯔꯤꯕ ꯕꯪꯀꯔ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟꯅꯔꯒ ꯇꯧꯔꯤꯕ ꯕꯪꯀꯔ ꯑꯗꯨꯗꯒꯤꯅꯤ ꯃꯈꯣꯏꯅ ꯂꯨꯝꯃ ꯀꯥꯞꯄꯛꯇꯣꯏꯁꯤ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯕꯪꯀꯔꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯀꯥꯞꯄꯛꯄ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯕꯪꯀꯔ ꯁꯦꯝꯖꯔꯤꯕꯗꯨꯗꯤ ꯍꯌꯦꯡ ꯃꯈꯣꯏ ꯂꯣꯠꯅꯕꯒꯤꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯤꯁ ꯍꯥꯏꯕꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯩꯇꯩꯁꯤꯡ ꯀꯥꯈꯠꯈ꯭ꯔꯅꯤ ꯆꯤꯡꯗ ꯀꯥꯈꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯆꯥꯅꯕ ꯄꯩꯁꯤꯜꯂꯣ ꯍꯥꯏꯔꯗꯤ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏ ꯍꯤꯡꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤꯗ ꯎꯗꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯦꯡꯅꯗꯤ ꯃꯈꯣꯏꯅ ꯀꯥꯞꯊꯔꯛꯇ꯭ꯔꯕ ꯅꯣꯡꯃꯩ ꯋꯥꯖꯥꯎ ꯉꯥꯡꯗ꯭ꯔꯕ ꯋꯥꯊꯤ ꯉꯥꯡꯗ꯭ꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯏꯇꯤꯍꯥꯁ ꯁꯦꯝꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯁꯦ ꯃꯩꯇꯩ ꯃꯌꯦꯛꯀ ꯁꯝꯅ ꯏꯌꯦꯛ ꯃꯩ ꯊꯥꯔꯤꯕ ꯑꯐꯕ ꯑꯝꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧ ꯂꯣꯛꯄ ꯆꯥꯅꯕꯒꯤ ꯂꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅꯕ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯀꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯗꯦꯟ ꯑꯃꯨꯛꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ACꯒꯤ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗꯗꯤ ꯂꯧ ꯂꯣꯛꯅꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯐꯝꯗꯤ ꯊꯣꯛꯏ ꯃꯔꯝꯗꯤ ꯆꯥꯅꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯤꯒꯤꯁꯨ ꯊꯕꯛꯁꯤꯁꯨ ꯑꯩꯈꯣই ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯏꯈꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗꯤ ꯑꯩꯒꯤ ꯊꯝꯃꯤ
Mahairoi Luf Tarukna demand Toduna Lapa Manipur da NRC Chana Halu Haina Lengang Takayarak Haikrabasu, Ngasi Fawa Tabak da Ontorak Tabagi Mayukta Mahairoi Luf Tarukna, NRC Chana Halu Hajra Hayindiki Kongzang Sangsinba Horagani Haina, Manipuri Students Federation ki President Hizam Roshana Fongdokre. Wafamasingasi 𝗙𝗢𝗘𝗏 da Leiba 𝗙𝗢𝗘𝗏 Girls High School da Pangtukpa Paugi Mifam Amada Haikibani, Roshana Hai, Mahairoi Luf Tarukna Stenduna Kuman Lampakta Pangtokiba Miyangi Convention da Laukiba Warif Singi Suba point yauriba Manipurda logi wangmada changsilakba mitop sing khandokchuna halan kigadabani NRC chana naba makata na khongjang changsinba haiba warif adugi makha sacharakba oina hayeng asi khongjang sangsinaba mahairoi singna stem sabani mitop khandok Naba amata ngairaba pambaidi NRC chana hanba haibasina oiri adubu moreda coming operation chatakiba aduda miyoi nifumari fagatkibada kuntrani thoina niyom kaina sangsilakpa menma macha yauri haiba kudam fangkrabani masida natana NIA gi report amagi matung ina mapan lamdagi changsilakpani haiba fongdokrabani aduna biometrics ki system biometric ki capture tawraga leibanadi yaroi athuba matamda manipur gi Tungi damak yenglaga Manipur lengakta NRC chana hannaba Mahairoi Luf Tarukna lauduna lakpani loina lengak asina tasin usinnatana laithokliba asida Mahairoi ama oina hayengdagi khongjang sangsingadoriba asida lekai club mairapaibi amadi CSO singna support tobiyu haina appeal tauki NRC khudakta chanhangadongni haiba khongjang ama sangsanaba khoi sem sadan leire aduga khoi Manipur gi waroisina porakpasisu NRC sina Oigani Habasi, Miam, Kangar, Pomni, Moreda coming operation, and Chatakiba to Mioi, Fuga Marie, coming operation to the Pangam Kia to the Quiki, Myanmar Masa, and trying toy, Yaure have a police report, Sutami, Masida Natana, NIA report, External Affairs Minister, and Tonkiba report, Mapani Sansilapani, Haidana, Tamnaraba, or Pomaktani, Masida Quiki, biometric system, biometric capturing the Wakanda, some labinati Yaroi, Kuki MLA Tara dismiss Tauraga NSA Palaga Kaisum Sangda Tamu, Kuki MLA Tara Lairiba Makai Lamdam Asida Ing Tapa, Hanjelapa Ngamloi Amadi, Lan Asida Laikidraba Tauba Singisu Cabinet Mifam Famlaga CS Anangi Gumna, Waref Lobi Uhaina Kwaramban Ima Kaichel Joint Coordinating Committee for Peske Convener, Laishram Ongbi Memana Linga Kipuning Jingshilakli, Manipur Press Club Tapang Tokiba Paugi Mifam Amada Laikidraba CS Anangi Mafamda, Awawa Fongdok Laduna Memana Hai, Manipur Lengak Amadi India Lengak na Lambida, Kuki Nupi Singna Tachinjuna Tambadagi, More Yoba Ngamdre Haikraga Anan Laikidraba Matungda, More Yona Changba Ngamduna Coming Operation Chataduna, Mioy Kaya Fagatpa Ngamliba Asimak Nungaiba Fawi, Adubo Anana Hinglinge Matamda Tavak Oina Pangtok Tabagi Maram Karigino, Atuba Matamda Manipur Lengak na Paukum Piga Dabadi, Loinina Manipur da Ing Tapa Hanjilakle Haina Lauriba Si Kadai da Ing Tapa Hanjilakli Bano, Manipur Kai Ngakadi, Manipur gi Miam Sing Nungai Hangani Haina Assembly da Wasak Low Kraba Kuki gi MLA Tara, MLA gi from the disqualified Tawjiba Fawa, Ing Tapa Hanjiloi Haina Su Memana Makataki. Ngasi koi Santi leire aisha, Santi aisha, sum leitri, quite ena luriba, Santi Gilamben the sound upon Bapiriba, MLA Taracha, disqualified Torga, National Security Palaga, Lalhoba, Samnaba Midi, National Security Palihan, Palaga, Kaisum Sangda Tamaba, Moibu dismissed Torba, Mapunchi Jen Tamadi, Santini, I was a Koyatagim. I do not dream of this Santi lady, Koya, but Chungnam Jara, separate Talaba, I quite Manipur Yeknabo, wherever, Laiba Kaitoke Machet, Pio Harba, NT corruption to Wadumba. Chur Sandan Hindu Karigidam take MLA in Tambano, Karigidam disqualified to the Bano. Singing Madam Nasi Paliba Birena Lusimba, Aduma Bizepina, Atuba Matam disqualified to the way, Madam Kangan Dabaneva. I call you say low like Bagneva, low like the Badon Karigito Duino. Low Chikadai Mina Losali Nova. Tangai Prakanda, low lady and of the Kangalak Basia. She's welcome me. Nahangodi low leramde, low Masakande, low Kai no Kande, Nasidi. Isa Paduna Anana Maira, Weraga, Lo Sulehele, Aduna Maram, Weraga, State Gomena, Matamda, Mureda, Labamina, Moreda, Jalanba, Suarchan, Puda Labamina, Chuacha, Puda, Hanjalamba, Kapopina, Kapopidai, Sangmangam than a relief the lady Chincha, Magi Mayum the Sanghalaga, Momon, my tongue mocked and she challenged in a name Manung Labador,
मदो ममा ओइबी अखोई पुनमकना पामजै ngasiगी ओइरिबा सरकार सिना सोइदना ओहेलकनी हाइबगी थाजबसु थमजगे Sensitive oiba more border town asi mangzongna security ki section tharang lokhatuna ahenba force kaya thazil lamlabadi thokliba thodok asi thoklamdabasu yai haina hanagi chief minister amadi CLP leader Okram Ibovina phongdokre wafam asing asi more da SDPO oiba Singtham Ananda Laikhidabagi Mari Lenana, Manipur Pradesh Congress Committee ki President MLA 𝗓𝗡𝗧𝗔 amadi CLP leader O Ivovi yauna Laikhidaba Anangi 𝗓𝗚𝗘𝗧𝗏 Moirang Purel Leiba Yumda Chatuna Imung Manungna Thengnariba Awaba Singda Saruk Yaba amadi Awaba Phongdokpagi Khongchat amada haikibani Khongsat aduda Sugnu AC MLA 𝗓𝗘𝗔𝗗𝗑 Khundrapam AC MLA TS Lokeshwar Hanagi MLA 𝗓𝗏𝗏 Hanagi MLA 𝗓𝗓𝗡𝗦 Senior spokesperson and Bhupendra Maitei amasung MPCC atai thaupuba singsu saruyaki Ibovina hai laikhidraba anan masagi duty masak khangna mathongna leina thabak toba police officer amani officer asina laikhidaba haibasi Manipur gi miyam gi oina achoba mangzaba amani tha taruk helaklaba Manipur gi irang asi center da paliba NDA lengak amadi Manipur gi BJP lengana tumina khangsin usinnadana yengduna leithokliba se Congress party na yaningde hainasu Ibovina phongdoki मागी ड्यूटी चटपदा लेखिदबनी अदो मसीगी थौदोक्सी मांगजौनना प्रिकॉशन लौरमगदी एडिशनल फोर्स का हाना मांगजौनना एनफोर्स तौदना थाजनना सेंसिटिव ओइबा मफमनिना तौरमगदी सुगुम्बा लाइबक्थिबा थौदोक्से नानथोकपा हाइगद्रा एवॉइड तौबा यारमगद्रा ना कोइनादि अदुम खंजबनी अदुबु सुगुम्बा थौदोक्से यामना लाइबक्थिबा थौदोक हाइबा तारे अदुना कोइ पार्टी की तरफतगी कोइ हुजिक लागा कोइ अवाबा तारबा इमुंग मनुंगसिदा नुंगाइतबा फोंदोकपा हाइबा तारे अदुगी दंगता कोइ लाक्सबनी इशू से श्री नरेंद्र मोदी जी ना नाथैदना लेरगा हुजिक फावबा मणिपुर की प्रॉब्लम से सॉल्व तौननबा होनबिदबसे मसी अखोइ ओपोजिशन ने हाइजबगी वानते मणिपुर सी करीनेना खनबजानो मणिपुर सी इंडिया की सरुक अमन नत्रबरा अदो मोइ गवर्नमेंट ऑफ इंडिया की मिनिस्टर ऑफ एक्सटर्नल अफेयर्स अदुगा सेंट्रल एजेंसी NIA ना अदुगा सिदा लेरिबा स्टेट की मोइ BJP की ऑर्गेनाइजेशन अदु लेरिबा स्टेट गवर्नमेंट सिना फावबा क्लेम तौख्रबने मणिपुर की थौदोक से फॉरेन एग्रेशन यावरे मपानदगी यावरे अदु सी फॉरेन एग्रेशन यावरे हाइतादे गवर्नमेंट ऑफ इंडिया सी येंग लेरिसिबो मणिपुर से काइनिंग कायसनो अदुगा अतोपा लेपाकना लौगे लौजगिसनो कैसो दरकार लेतेना खल्लबा जाला नोम सुम मिसी मिना से सिरि आनंद तौइबा सुमाइना कयाम यामना हाना जसुनु मोय हाइना थादोगा थमिब्रा अदुना मसिदी कोइ स्ट्रांगेस्ट आमदा गवर्नमेंट ऑफ इंडिया लेरिबा स्टेट गवर्नमेंट से कोइ कंडेम तवे Moregi SDPO Singtham Ananbu Chinku ki narco terrorist singna nongmina kaptuna hatkibagi thawangbu yaningdaba phongdoktuna Chinku ki narco terrorist singbu maru phangna muthatnaba Tengnopal district ta ahenba state force thazin biu haina ngarang numidang Thobal district ki babu kaithel da maiki adongi miyamna wakat bi famduna khongjang changsin kre loinena laikhidraba SDPO Anand Kumar gi thawaina mapugi laikol da ingna chingna leirunaba minute ani tumina leptuna awawa phongdokre waithau kiam sefai ꯍꯥꯎꯀ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯈꯨꯅꯧꯒꯤ ꯀ꯭ꯂꯕ ꯇꯔꯥꯅꯤꯄꯥꯟꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ 𝐴.ꯀꯦ ꯗꯦꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯃꯥꯡ ꯊꯥ ꯑꯣꯛꯇꯣꯕꯔ 38ꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯈꯣꯏꯗ ꯀꯥꯏꯍꯧꯔꯨꯕ ꯂꯩꯇꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯟ ꯇꯧꯅꯕꯁꯨ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ SDPO ꯃꯣꯔꯦ ꯑꯅꯟꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯝꯕ ꯊꯥꯛꯇ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒ ꯃꯇꯤꯛ ꯆꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛꯁꯤꯡ ꯄꯤꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯗꯨꯒ ꯁꯤꯡꯗꯅ ꯂꯣ ꯂꯩꯇꯕ ꯇꯝꯗ ꯈꯛꯇ ꯂꯣ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯨꯡꯗꯗꯤ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯆꯤꯡꯗꯁꯨ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯁꯤ ꯌꯧꯍꯟꯕꯤꯌꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ oina Manipur asi ngakcharage haiba wafamsu phongdoki wakat khongjang aduda state force da khut thaba yaningde Chinkuki narco terrorist maru phangna muthatgadabani Tengnopal district ta henba state force thajingadabani amasung
Centerna cookie singi mathakta akanba miting sangadabani haiba kholausing su lauki. Lan amada maga mayok naraga hatpa nataba mathau tawjaraga karigumba amata makoida tawdana margi amna chumna leijaba adugumna amago minungsi yawdana hatokiba masigidamukta koi bendaba amadi magi nungaitaba kontokba oina koigi masigi asugulaba condolence asi kontokjabani lam helaba sin kuki nako terrorist asida matik saba aingi oiba dandi ado pibiu haidana mama oibisingna masigi lengak paibiriba center da pairiba masung manipur da pairiba lengak singjida koina pungning chingsinjari sin kuki nako terrorist singasina makoina tawning bada tawba aduna singdadi ai leitaba tampaki mafamjingdadi ai leiba sing ase matungdadi amuk hana tawidana manipur gi lengak se singi lamda yohondabase yohollaga ahenba state force thajanbiu central forces singdi yariba makai koigi manipur dagi lokthokpiro aduga koigi leiriba manipur gi praja amasung manipur gi state force asina akoi manipur ngakjarage haiba wafam ase ngasing maklengak pairiba miyamda koigi paujel ama bijari Haukiba May ahumdagi kuki narco terrorist singna landarakpadagi lazinaraktuna Andro Assembly constituency ki manungda hangliba tongan relief camp singda constituency asigi MLA hanagi minister 𝗙𝗢𝗓𝗧𝗔 na Ningtham thagi blanket sing amasung sel gi tengbang yen thokre ngasi MLA 𝗍𝗠𝗓𝗧𝗔 gi loinabi 𝗙𝗢𝗓𝗧𝗏𝗏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 𝗏
Secondary High School Angthada 𝗨𝗡𝗡 Youth Club Yaripok amasung Meira Paibina 𝗨𝗡𝗡 Community Hall da Relief Committee Yambemna Yambem High School Yambem GP gi ex-Pradana PHC Yambem gi quarter da MLA 𝗍𝐞𝐲𝐬 da leiriba yumda amasung Scheduled Caste Girls Hostel Andro 𝗨𝗡𝗚𝗘𝗪 hangliba relief camp sing da chatuna ningtham thagi blanket sing amadi selgi mateng sing adu khutsina kibani relief camp sing da blanket sing yenthokladuna MLA gi loinabi Bavitana maki mapuroiba MLA oiriba 𝗍𝐞𝐸𝗓 gi micheng makhada relief committee andro siga khusam narga handaki irang asida awaba taraba relief camp sing da changsafam loriba imung amamamda mateng kharadang oirabasu pangzaba oina blanket amamam amasung camp sing da angamba selgi mateng khara pibani haiki Ningtham gi blanket amadi sel gi mateng pangbiba gi damak relief camp singda lariba sing amasung asen arang tawriba singna MLA 𝗍𝐸𝗓 amasung mahaki loinabi Bavita bu thagat pasu phongdok naraki Prajam yana thagat prpa MLA oinba aine puroiba hai hajo katabe dumani sana maya maise awo hantaki irang ista delikem laiba dinna ko kendra ki oina imung amada blanket amama When I was young, I couldn't don't do Eurafter Labour Maitei Lufna Makongda, Armina Kapa Nongmai Maruna Panbadagi, Soktuna Laing Chathariba, Hairokta Ginning Thousand Prem Jay Kunipan Apokpa, Kartik Tangasi, Sel Inalupa Lissing Kungi Mating Pankre, Tengbangi Sanfam Adungasi Eurafter Labour Maitei Lufki mouth selaga luf aski thomi ama oiriba thawal ningobam dagi okram bisorjit ki apokpa okram prem chandrana hairok part 2 kaithal amma mangda leiba prem gi yumda hakthing nana chalaga awaba taraba prem masamakta kusina ki imaleva ki damak prem na hona kiba kaya adubu ikai khumna bo utpagal loinina ma ki ana laing bada kharada oirabasu mateng pangba oina selgi tengbang adu pibani haina Eurafter leiba maitei lufki maike digi phongdorakli Panba yabadi haukiba September 9 da 𝗕𝗢𝗘𝗑 narco-terrorist singna Palelda leiba maitei sing tumna halagi habki maongda landarakpada Palelgi miyambu mateng pangnaba lamdam asigi maikei kiyadagi thomzillakpa maitei sing Palel yoramdaida Assam Riflesna thallaga miyamda onsinduna nongmai kapsinbadagi Miyoi anigi punsi lomki aduga prem yauna miyoi kaya amana asokapan nangki rimsta laing chatharaba matung prem gi asokpa gi fibam soksil lakpadagi Delhi gi amsta puduna laing ki hospital gi doctor singi advice matung ina prem housing yumda amuk leiduna amsta makha laing chathanaba matam ngairaga leiri Iyo talaiba ite lupa prem sujeki maka yumda nariba prem chandra idamokta lupa lising kun katang mateng
Khurai apunba maira paibi luf nasenduna ngarang numidang Khurai lamlong bazar da irang asida laikhidraba singtham anan amadi laimayum prem anigi mafamda awawa phongdokpaga loinina candle katuna laikhidrabagi mafamda minute ani tumina leptuna ikai khumnaba utkhrei thoram adugi makha tarakpa oina Khurai apunba nupi lufki member yumnam tongbina haikibada laikhidraba athoba laimayum prem amadi singtham anangi mafamda candle katuna ikai khumnaba utpaga loinina makhoigi thawaina mapugi laikolda ingna chingna runaba haina pangtokpa thoramni loinana me ahumdagi satharakliba irang asida laikhidraba sing amadi atangba oriba kayana kuki militants singi makutta mathang siba asi yamna pende amadi asiguma thodok sing asi matung amuk khana thoktanaba hauzik paliba lengak asina ing tappa puraktuna hanagumna ing chikna leiba puraknaba lengakna honabiyu haina magna makata na phongdoki Anan amasung prem makoi anina lairam nenda nungai yai phane ing na singna lairuna bagi damakta akoi mayam na isori mafamda thongni jari sigumba thodok singse amu hana thon bidaba amu hana awaba tahan bidaba asigumba asawasang maman yam laba mi punsi mangan bje sigumba mayam ama tholak ko sai thon bidana mi ta laibang na ayingba atappa nungai ba yai pa ko kubira wana thongni jari Haukiba October 16 hauna social media amadi singda fongba print media kharada yaurakliba viral oirakliba Manipur Khadi and Village Industries Board 𝗕𝗢𝗘𝗍 gi project amagi matangda Chief Minister N Birena Union Minister of Travel Affairs Arjun Munda da ikiba recommendation letter amagi matangda Kuki Inpi amadi ITLF hariba organization asina Manipur gi Chief Minister amadi Manipur Khadi and Village Industries Board 𝗕𝗢𝗘𝗍 na travel fund lana seasonary hariba si aranba yumfam yaudaba wafamni amadi lana uhannaba honabani haina phongdorakli Manipur Khadi and Village Industries Board 𝗕𝗢𝗘𝗍 gi Vice Chairman W Dinesh Chandra na thokpa cherol amada hai project asi ching amadi tamda leriba district tarataruk makta leriba miyamgi damagni 𝗕𝗢𝗘𝗍 na semba DPR adu Ministry of Travel Affairs ta submit tawba matamda Chief Minister gi recommendation ama mathau tabadagi 𝗕𝗢𝗘𝗍 gi maikedagi Chief Minister da recommendation ama pibinaba haizarubadagi letter adu matam chana piraki Ministry da thazin kriba project proposal asida kari yauri haiba khangdana amadi project sanction forward tawdringaida travel ichin inau gi hak matle amadi travel fund lana seasonary haina kuki inpi amadi ITLF na cheral thoktuna miyamda chamamnaba thokalibasi yamna wakhal yaudaba amadi leibak macha tadaba thawongni amaromda 𝗕𝗕𝗍𝗘 gi chairman Vice Chairman na NGO kharagi ming yawa recommendation letter amada tongan ba Ministry of Travel Affairs ta submit tawkiba project singi ming yawa list amaso numit asimaktadagi viral oiraki yumfam yaudaba maongda travel fund sing Valley West NGO sing na lana seasonary haiba wafam sing phongdoraki Ministry gi leiriba project singi guideline ta piriba rules sing adugi matung inda eligible oiba NGO sing na submit tawbani submit tawriba proposal khudingmak sanction torakani haiba wafam su leiba natte haina 𝗕𝗢𝗘𝗍 gi cherol asina hairi Manipur Lenga ke Social Welfare Department ki meeting makhada District Child Protection Unit DCPU Thawal na sendurangasi Thawal ningomam da leiba New Ideal High School amadi Thawal da leiba Selji School anida Pokso amadi Child Marriage ki matangda nomagi oiba awareness program ama pangthokre New Ideal High School da pangthokpa thoram aduda District Child Protection Officer Thawal ke Anita Devina athoiba mithunglen school adugi principal M Megana thoram mapu amadi science graduate teacher M 𝗕𝗢𝗘𝗪 singna akhanaba mithunglen oina saruyaki thoram adugi manung chana Rina Chanu Moirang themna hai lamdam asida thokliba chahi sujiba nupi macha singda crime kaya chatharakli masigi manungda chahi sujiba nupi macha singsu chen chongba namzan namthek pibana chingba yauri masi pumnamak logi wangmadani asugumba thabak sing asi tawrabadi soidana logi oiba cherak fangani haina wafam kaya phongdoktuna mairoi singda wakhal tahanki Gari thoriba mioi singna chahi loisilakpa sida gari thoba matamda section na aso engam yaudana gari thaunaba haiduna all Zirivam Road Transport Drivers Union AZRTDU Zirivam gi General Secretary L Maniton Singhana Juri News Network ki conference hold the pangthokiba paugi mifam amada phongdokre tha asigi amada Silchar Rangpur Kasar Assam da National Highway number
37 da cheliba Vistupur gi thamna pokpidagi gari driver oiriba moirangte mani yaima laibak thiva thoduk amada accident thoktuna oi thangba khong soktuna hauzik silchar gi South City Hospital da laengduna laidiba mafum asida 𝗍𝗘𝗘𝗑 gi team amana chatuna ana laengliba adu yengsin khibada natana sel gi mateng pangbaga mari lenena wafam ase phongdokibani mangna makha tana haikibada driver mani yaima gi makha taba mateng su 𝗍𝗘𝗘𝗑 na panglagani hari 𝗍𝗘𝗘𝗑 transport driver nena kasal gi silchagi rongpur ha pham da thaukiba tang amada Imphal Manipur yodesa hai chaliba phal gi moirang the mani yaima mahang thropa gari edu accident thopodagi mahak asi silchagi South City da apong operation talaiba 𝗍𝗘𝗘𝗑 transport driver ni executive sing chachara nazaru daga ngasi poina magi angam mateng pangjori atung so amuk pai chauna pangam da hona jage aduga loina esen highway 37 amadi thesa he tu da chenbi ba driver chinau singna chahi lo slapagi matam amadi je hokor ko matam asida gari sing thobi ba driver singna ingna tamna thobi duna soida ngam dana ba haina 𝗍𝗘𝗘𝗑 transport driver in market desu paujel pijari paugi marak thanna ten break amadang lominasi 40 years of trusted diagnostic service, Babina Diagnostics. Breaking matungda mayam bataram na okchari. Ayush Free Health Camp Come Awareness Program ama Nipan Lak Suba Ayurveda Day 2023 ga mari lenena Ayurveda for One Health Haibahiramda National Ayush Mission Manipur NAM Directorate of Ayush 𝗙𝗢𝗡𝗦 amadi United People's Front UPF ka khusam naraga Moirang College sa hangliba relief camp ta pangthokre ngarang pangthokiba thoram aduda tongan ba mafamdagi laktuna relief camp ta leriba mioi chani kuntra rom laing baga loinina lemna hidak langthak sing amadi home remedies kits su yantoki thoram duda Ayush Wing Visnupur gi specialist Ayush Dr. 𝗦𝗛𝗡𝗎𝗠 hai NAM amadi Directorate of Ayush ki meeting makada UPF ka punduna chathariba health camp asida angang yauna mioi kaya lemna laengli amadi hidak langthak kaya piri tongan ba Ayush ki department singda piri ba khudong chaba sing asi miyamna lobiduna haksang fana laina ba honaminasi ministry ki maikedagi kits kaya su lemna fanghanbagi thabak paikhali kits asida immune kannaba amadi Manamasingna semba hidak kaya su yauri masi mai paknaba department doctor amadi pharmacist singi maikedagi su hotnari haiki Yam basta lay ba mi kudi magsinada yek na ba ako'y nagkit amakak Ministry of Ayush tagi lakpagi makapon adudo ako'y na layramba anaba mayam da ako'y na lem na yengjaba winter lakpagi season change tawa matam sida yam na angang oiro ahan oiro yam na ba sida immunity kan na ba hidak samsamati wati yaure jawn pras ayam ba naman namasing na haiku na mapung oiraga saba hidak ni sinung sang na layna na bagi ayurvedagi sige tim mamagi makada ako'y na sisi relief camp tawzabani Manglay Park haina mington ba jay asigi May ahumdagi ngasi fawa chatharakliba leivaki oiba tangdu leitaradarba irang asida leikidraba athaubi singbu ikai khumnaba utpa oina amadi Lanfamda Lantheng Mayok Nariba Singda Thongna Hapagi Wakalon Piba Isegi music video album ama Thawal Wangmataba Cholesterol Taleba Thawal District Table Tennis Association ki Indoor Stadium da Fongkre Isai asi Pares Yangkomna Saisakpa amadi Sairengba Oiri SS Zidan Saramana Music Direction Piriba Isai asi Maheshwar Waikwa amadi Pares Yangkomna Putokpani Bozi Ningombam Krishnananda Director Cinematography Choreography amadi Editor Oiba Music Video Album asi Fongbagi Thoramda
ꯆꯥꯎꯌꯥꯏꯃ Higher Secondary School ꯊꯧꯕꯥꯜꯒꯤ Senior Lecturer 𝗦𝗀𝗡𝗧 ꯖꯦꯐꯒ꯭ꯌꯥꯁ Manipur Sahitya Samiti ꯊꯧꯕꯥꯜꯒꯤ Secretary Samam Raghumanina ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯔꯨꯗꯥ Academy ꯊꯧꯕꯥꯜꯒꯤ Secretary ꯑꯦꯂꯥꯡꯕꯝ ꯁꯆꯤ ꯁꯤꯡ ꯑꯃꯗꯤ ꯑꯣꯀ꯭ꯔꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ Special Contractor PWDꯅ Guest of Honor ꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯂꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ngasi nungthil Dr. B. Vidyapati Sarmana iba Hindustani Ragas haina mingthonba English mayekta iba larik ama Brahmapur Nahabam Basaspati Lerakta leiba ai ibagi yumda achamba thoram amada fongkre larik fongbagi asamba thoram aduda RSS Manipur Branch ke General Secretary Caesar Gurumayum Arun Kumar Sharma amadi Manipuri Literary Society ke President 𝗕𝗢𝗘𝗣𝗧𝗏 Kumar Singh na maru oiba mitung sing oike 143 Battalion CRPF ki Civic Action Program ki sarugama oina sotharaba singda mating pangduna lakpagi makhasta tharakpa oina ngasi lamfel pacha leiba langol lairambi National Game Village Zone 4 da 143 Battalion na sinjuna water storage tank khusinabagi tharam pangthokre tharam aduda 143 Battalion CRPF ki second in command Wainanda Kishore Battalion asigi Inspector Bimol Thongak Lairambi Masaikol gi Vice President Tongbram Vanu Vice President Bokulei amadi Special Contractor Tongbram Sanazaubasu saruyaki Tharam aduga mari ledena 143 Battalion ki Inspector Bimol hai ngasi ekhoina miyam gi mateng khara pangjariba sida mipum khudimappu penhanba ngamdrabasu makhatana awat apa khudimak miyam gi ningba thungnaba honagani haiki Tharam aduda saruk yakiba CRPF ki second in command Wainanda Kishore na phongdorakpada ngasi pangthokliba Civic Action Program asi mamangdadi singda ngakta torambani adubu ngasidi tampaki lam singdasu tawduna tharam asi paktok sauktokuna Civic Action Program asi pangtokuna lakli handaki chahigi oina budget asi pikpana maram oiraga pak sauna pangthokpa ngamdri mathang sahidadi hena pak sauna sinduna miyamgi ningba thungnaba honagani hainasu phongdoki ऐसा सही भूमि में मुझे पैसा चाहिए पीपी ले या मैं पीपी लोग दिए थे कोई नहीं यार कोई नहीं पीपी मुझे या अदु पैसा दिया मैं पीटर को वासी तो कोई ना मुझे जो आई के वक्त में ले ले अदु हम तो किसी से पाऊंगे है जो मखेंगे लाखों रुपया प्रोग्राम से काम का मतलब पाऊंगा मैं आपको रोटेशन वाइज आपको पीछे के पी लो फोकस करेंगे न्यू सिंगा लाइटलाइट सिंगा मुझे खराब है fulfill oinaba waru musingda mating pakhang amdaba atu sinjab Haukiba leibak pokpa amasung yumsakaisa numit ani asida miyamna khongjang sangsinba khara leikibana sarangnaba khara thokrabasu police na akanba section thorag lokhatki amadi thoganingdaba thodok amata thokiba leiti haina police control room dagi thadorba jerol amana hairakli security force sina loizing loya amadi irang thoklakpa yaba mafam singda maru oina Technopol district ki moreda thi humbaki thabak jathaki loinana thi humba aduda pipe gun ahum 4-wheeler ama 2-wheeler taruk punna gari taret fagat ki amadi bulletproof vest ani charger ani yauna handset ama amasung landa season naba polam sing fagat ki hari haukiba October ama da first MR dagi khulai paiba mioi kharana nongmai lut tauna ba honaki adum oinamak combined security force na makhoibu mafum adudagi tankhai ki hari matung tarakpada su asinguba thodok ase thoklakpa tarabadi akanba khongthang lokhatkani harakli Thangada relief camp ta leriba inmate singda singzamai singa maka saukat thorang lufna ningtham thaga mari lenina nupi angangi phirol sing mateng pangkre khongjat aduda saruk yakiba luf asigi president oiriba W Guneshwar na relief camp asida volunteer oina thau puriba singda lupali sing taragi mateng su pangki relief camp ta leriba inmate singa si mayumda hanba yanaba sinbaga lonina tangdu leitaba fibamda hanjilaknaba lengakna sinbinaba su phongdoki loinena mafam asida leriba inmate singa si mapung oina lan asige horafam oiriba Chorchanpur Torvung Bangla amadi Fogakchau ikhaidagi mioina ayambani hari Mamang su kaya mafam da koi chat na koi ta na mo ko ne am ti agre ji sing income da lak na maram oe kan da relief camp da le bi sing si awana ta ba de gi firon ni na taisa da ko dong cha da ma am le che ko na pau bu jo de gi ko rang na sinjara kan da koi are ba
फिरोन अखोई पुजरिसी अहनमना सो याम तखाइम अहनमने दुगा खरा अमदी अखोई अमनबा मुंबोरगो सो अखोई पुजर सुदोक सामुचरा कांदा फमसी दा अखोइना दोने तोरुसी ना हाइना अखोइना कनो तो गुलाक्सोनी सिगुमबा अखोई मणिपुरगी सिचुएशन असिदा यामना तंदु लेताद्रबा याम वाना लेबा टाइमिंग असिदा गवर्नमेंट गा अखोइना थमजन वफमसी कइनो हा कांदा लाइदिबे इमेज सिंगसे अखोई तंदु लेताना इंग चिंग शांतिना लेहनबा पामनी हाबसे अखोई सपोर्ट ताउ माइकेदी ngasi New Delhi gi Ramlila Maidan dagi Parliament House tamna India gi state kaya dagi lakpa government employee lak henbana saruk yaduna mass procession ama chatkani haina tawramba adu mari lenaba authority na ayaba pdabadagi chathan khidrei adubo miyam gi oiba mifam ama pangthoktuna hausik miyam na pamliba demand sing fangnaba athuba matamda makhata ba waref sing su lauki ngasi gi miyam gi mifam adu da lewak asigi pensioner amasung employee singi nipal suba pay commission pibiu hangduna leriba employee singi farm sing asi mention biu housing levak asida chatnariba national pension scheme NPS ki mahuta hanigi ariba all as pension scheme OPS sana hanbiu haikibaga lunina jai ama makhai gi area sing yauna central government na DA RDA sing fanganbiu haiba wafam sing thamki ngasigi mi formadu da state kayadagi mioi lak ama henbana sarugyaki amadi manipur dagi sumioi chama henbana sarugyaki Delhi di traffic jam apa pun mereka sedih dah. Koi mereka di jambi kurung jatuh bukan lagi. Koi Ramlila ground dah, mayang berpun meeting All India ki meeting maktagi. Lakwa atau kumba organisation mayam कर्मचारी सिंगी वजा सिंगी mayam pun ki organisation si lagi nasi meeting nasi tahure. Aduga atau bahat ki trade union ki organisation ki leader sing lakuna nasi meeting si dah participate topik re. New pension scheme je chana ba yaro haduna India gi state khuding makta gi luxury ba sigumba achauba akoi gi meeting asidai sida akoi manipur gi oina delegate chama ga gumna koi charu yajari ba loina na nupi na masing henba masing yamna ba akoi gi manipur gi ngasi akoi na charu ya ba luxury ba se new pension scheme je pamdre aduna old pension scheme chana lo haidana aduna maram oiraga na luxury ba Guru Maibam Tomba Singh Kanglei Masek Mangal Charitable Trust Irom Pukri Mapal Imphal na Sinduna Trust asigi ahanba Cultural Meet 2023 ngasi Tenthagi Multiplex ta pangthokre Thoramadu da United College Sandal gi Associate Professor Ibo Sana Yambam Tenthagi Nat Academy gi Treasurer Moirangthem Ibo Fisak amasung Thobal District Wari Liba Association gi President Yangkokpam Jugindrana Mathang Sina Thoramgi Athoiba Mitung Thoram Mapu Amasung Akanaba Mitung Oina Sarugyaki Cultural Meet Asigi Ahobada Nat Sankritan gi Saknaraba artist Lai Kedraba Guru Maibam Tombagi photo da Lai Katuna Ikai Khumdaba Utki Thoramgi Sarugama Oina Tongan ba artist Singna Khongzom Parva Sakpa Amasung Wari Libagi Thoram Su Pangthoki Ngasigi Thoramadu da Mari Lenina Wangang bada Laikidraba Guru Maibam Tombagi Machanupi Amasung Kanglei Masek Mangal Charitable Trust ki founder Amasung Secretary Maibam Syama Devi na pangthokliba Cultural Meet asi maru oina mamangai dagi Leiraklaba Ekhogi Ariba art form sing amuk hingat hannabagi pandamda pangthokpani haiki Manipuri Ariba kalasing asi yokhanabagi damakta pandamda thabakaya sitawjabagi pandamda 𝗬𝗢𝗘𝗧 cancer the mari leirana leptana thoramasi sinjabuna pandamasi phangnadaba ngasima pangthokserina thoramasi isamsana manipur ge ariba cancer asigi manungta kala asi yokhatat nabadidamakta pangthoksabai Hauzik Sanabagi Pau Pizari Gawagi Kuntra Taret Suba National Games ta Manipur dagi Sanaroi Singna Tongan ba masana kun mga da sarugyaduna akan batim ama oiki Tongan ba masana maru oina gymnastic ta gold ahum silver ama pancake select ta gold ahum bronze mga weightlifting da gold ama silver ani bronze ani amasung fencing da gold ama silver ama bronze mga Manipur gi damak funky Team Sing ase medal loraba matung Manipur gi damak gawa thadokre taekwondo team na gold ama bronze ahum loki amadi rowing da silver medal ani funky wushu team gi oina gold ahum silver medal loki baga lonina ngasi sanagadori ba semi final asida miyam gi mityang fam oiri Arabida Mareba Pau Amuhana Pizari
Langolda Maitei Lipungi Luching Purel M promote Masakang the Bakulai Piba Mio Signa, no mina captain Hatke Torambadagi, Samnada Hinghore, Asok Apan Yahodre. Maitei Lipunda Kut Tabadi, Maitei the Kut Tabadi Haina Lowi, Popigi Paisana Neklaga Kut Taba Uram Labadi, Koitan Tanaraga, Nakoi Lefam Safam Kangloi, Dogho Haina M promote na High Cray. Punsin nasi nungsi nasi habada yadana sum kaplaktuna mi sum halaglabadi seng purga cheng sing habaki film lakpatabani haina sakna raba saksakpa tapta jayantana hairakli. Mahairoi luf tarukna hayengdagi Manipur da NRC chana halu haiba demanda pak sana khongjang sangsinba hauragani haina lauthokre. Northeast window na sandok sa riba numidangi pang matang sa daloy zari, miyang tabi riba singbu amuka hana chan MAIBAM na kurum jari. Sri 𝗕𝗓𝗔𝗗𝗑 Parbashramda aikoi khwaibu konbiramba maisnam mani luwangna magi nungsizaraba imung manung sagay natay amadi marup mapang khwai pumnamak pu thadoklamlaga haukiba tang kontra thatara inglesingani supna kunhumdoi meragi tara tare ni panba ningthokaba namitta Sri Gurugi kripadagi base olaga Radha Mandap Das haiba nam phangsaduna Brindaban prapti oikre lakliba tang mari thatara mathoi inglesingani supna kunhumdoi meragi kunithoi ni panba thangsunamita asti Sanjay 𝗨𝗓𝗔𝗗𝗑 tang taranithoi tha taramathoi inglesingani supna kunhumdoi meragi kunmapani panba nongmaising numita laikhidrabagi chira usop din thokle numit asida laikhidrabagi atma santi kidama ngamzaba bastu kharadang Sri 𝗕𝗓𝗓𝗔𝗗𝗓 Mahaprabhu ki charanda Hari Sankirtan ga loinana kachagadauri upalaksya sida Brahman Vaishnav ahal laman amadi marup mapang khwai kibingna matam chana lingbirakduna Harinam Sarvan tawinanaba Northeast window gi khuthangda pauzenjari ba maisnam ongbi Bisurani Devi loinabi maisnam ningol konsam ongbi Nirumala mache maisnam ongbi Ranjana manaunupi maisnam ongbi Ibithoi manaunupi maisnam Nevedita machanupi maisnam Daina machanupi maisnam Nandi